intention da natra concept da adum tausan paperwork da tawbra akhoi khangde maramdi moi masana tawba yaroi haidana akanba madugi thabak lokhalaga moigi thaba mi singda cherak piraga natraga thab matam da thingalaga thaba yaroi haina campaign tawraga moi masengde ngasi phawbada di ude haba moi da tum thara challe akhoi atopa jati singna ta ukhul da hairaga akhoi ge tangkhul gi adu ada aduga nahan jelero united front go aduga ojeki police na naps ke cyber crime atopa dagi maya aduga mayam na dum condemn tawrak padagi as mase akhoi na kaino asoiba akhoi da kaino loina makse aram base akhoi da ta tawre mina akhoi bu nungsirak tare haibagi phapta mase lawrak para haibagi adusu akhoi china dabang amde adu khanbasu yai adubu amarom da hoi thengrusu hana tawkhraba tarasu hojekna mik palaga moina realize tawraga asmase khonthang se phadre akhoi kanamata mase support tawba yaroi mase lokhatpa yaroi haina asengba tasengna thamoi sengna decision lawraga moisu changchaladi akhoi mayamna sokatsi tawpham thoi adu maina lobo oiradi yamna phai adubu mayamna adum condemn tawba the government side issue and atotopa section issue hojai popi thaba kise akhoi mange kholle habagi mayam cherak padu da khangmang amdana madugi subside tawningai minimize tawningai gi sum formula ma tawbajara haibasisu akhoi khanna ba yade maramdi the sengna mase ban tawgni hairadi hoji lo aina makse thukai gi destroy dismantle tawgadabane hama mokhoi mina moi leader na moi masana adu tawthokpa uradi akhoi thajaba yaiba adu moi masana di li tawroga yanthakpa khotopa adu madi tawdri heba aduga asai popi ban tawgni asidi yam advance hoina decision du lawra kanda taholoi tabane haba hoji harvest matam yawba kanda akhoi adu tawni ada tawgni haibase mase akhoi na chinaba ngamde haba ko yam chinaba pot amakhak layaba aduna aigi point di oi ta sengna akhoi gi environment gi point of view ta society gi point of view ta naharong gi future thorak liba point of view ta masi gi popi na life kaya paralyzed toba handicap tahon gaba society ta sohan kiba punama khalaga as akhoi how kiba da khangda bagini adu masi amne effect leire masi di kanadre akhoi su masi di toklase haibagi mi gi thamoi nungsi mayam gi khalaga adungba laimina bagi punbagi madugi concept ta conscience ta decision du lobo oiradi yes yamna phai adu hojiki decision lobo je akhoi di chinaba ama khakti dum layaba ko chinaba ama khak lay hairadi thabak oina utri phobade akhoi kamai thajagani adu thab popi haisidi tasengna chahi tara manga se manipur da sumaina moi enjoy tawraga lakhre mamang de akhoi na dum haibane do popi yanthakpa popi thabaya de na thingba mi akhoi se mayam sibu moi gi yekna bo oina laweba ko adu natra de hojik popi ban tawre hardi popi thadraba drug kase tawdraba akhoi manipur da khana chana ningai leite yam nungsina one goal da yamna one kaino da one nest da akhoi changsan ba ya hebo ai maina first round da dum thamjage okay ayu